Bisnupur District ki Moirang Police Station ki manung chanba Phubala maning tingfaida ngarang ahingdagi Kuki Militant Singna Maitai kuntamna bom yauna Nongmei kaya kapsilaktuna landarakre kun ngangliba volunteer amadi state force singna su khuthanduna ngasi ayuk fauba akanba mawngda Nongmei Kapnakhre Nongmei kapnaba duda Kuki Militant Singi mateng pangduna Nongmei kapa yauramba Manipur Police ke Sub Inspector Oiba mioi ama Sire mioi ama nasokle ID News na fangba pauda laikhidraba Sub Inspector adugi maming On Komang Haukip Kawi Churachandpur dagini ngasi nungthil asiba hakchang adu ngasi nungthil Churachandpur Police na lokhatlaba matung Churachandpur District ki mokta thamkhre asopa mioi aduna Churachandpur District Hospital da laikannari hairi Kuki Militant Singga akanba mawngda Nongmei kapnaba aduda Kuki Militant Singi maikaida yaurambadagi Nongmei na panduna laikhidraba Manipur Police ke Sub Inspector adu hana Bisnupur District Police da lairambadagi hausikna Churachandpur District Police ki reserve line da laibani hairi Nakalamarom Ningthaukhong Bisnupur amadi Nachaugi masing yamlaba Mairapaibi singna Didim lambida lakpa army ki gari sing thingduna thamki Army singna Nongmei kapnabagi thaudok khudingda Casper gari na makhoigi bunker oina thatpa amadi Casper gari na tauningbata tauba mataudu Mairapaibi na asaubaga loinana Army ki gari sing thatpani hairi